ꯑꯗꯣ ꯃꯌꯥꯝ ꯃꯁꯤꯒꯤꯗꯤ ꯈꯨꯊꯣꯡꯁꯦ ꯑꯣꯛꯁꯤ ꯁꯨꯃꯥꯏꯅ ꯈꯛ ꯊꯣꯡꯁꯦ ꯍꯥꯎꯇꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯅ ꯀꯦꯞꯁꯨꯟꯁꯨ ꯍꯥꯏꯅ ꯊꯤꯟꯕꯤꯌꯣ ꯆꯪꯗꯤ ꯆꯪꯗꯦꯗꯅ ꯁꯦ ꯇꯛ ꯇꯛ ꯍꯥꯏꯅ ꯊꯤꯟꯕꯤꯌꯣ ꯍꯥꯏꯗꯤ ꯃꯍꯥꯎꯗꯣ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯥꯏꯇꯥꯔꯦ ꯁꯦ ꯐꯣꯛꯁꯤꯅ ꯍꯥꯏꯅ ꯖꯞ ꯍꯥꯏꯅ ꯈꯨꯠꯁꯦ ꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯄꯣꯠꯁꯦ ꯃꯅꯨꯡ ꯂꯣꯏ ꯆꯪꯉꯅꯦꯕ ꯃꯔꯦꯛ ꯃꯍꯥꯎ ꯃꯌꯥꯝꯗꯣ ꯖꯞ ꯍꯥꯏꯅ ꯊꯤꯟꯕ ꯍꯥꯏꯇꯥꯔꯦ ꯖꯞ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯉꯥꯄꯨꯝ ꯐꯥꯕꯩ ꯇꯥꯏꯞꯇ ꯂꯣꯡꯅ ꯉꯥꯄꯨꯝ ꯊꯤꯟꯕꯩ ꯇꯥꯏꯞꯁꯦ ꯖꯞ ꯊꯤꯟꯖꯤꯟꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯎꯁꯤ ꯃꯅꯨꯡ ꯂꯣꯏ ꯄꯥꯏꯁꯤꯟꯈ꯭ꯔꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯐꯨꯠꯖꯟꯅꯕꯗ ꯌꯥꯔꯅꯦꯕ ꯃꯇꯨꯝ ꯄꯋꯥ ꯑꯃꯃꯝ ꯇꯥꯏ ꯁꯤꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯇꯨꯝ ꯈꯔꯁꯨ ꯍꯥꯞꯄꯛꯀꯅꯤ ꯁꯦ ꯖꯞ ꯌꯥꯔꯦ ꯑꯣꯀꯦ ꯀꯩ ꯍꯥꯟꯅ ꯍꯥꯞꯇꯣꯏꯅꯣ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯂꯦꯊꯣꯁ ꯑꯣꯏꯅ ꯐꯨꯔꯒꯦ ꯍꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯒ ꯂꯥꯛꯑꯦ ꯏꯆꯥꯅꯨꯄꯥꯒ ꯉꯁꯤꯗꯤ ꯑꯣꯛꯇꯨꯝꯁꯦ ꯑꯣꯏꯅ ꯇꯧꯔꯒ ꯇꯧꯕꯅꯤ ꯑꯣꯛꯇꯨꯝꯁꯤꯅꯦ ꯑꯗꯒꯤ ꯁꯤ ꯂꯦꯊꯨꯁ ꯈꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯆꯥꯛꯁꯤꯡꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯗꯒꯤ ꯁꯤꯒꯤ ꯏꯅꯣꯀꯤ ꯑꯃꯒ ꯌꯥꯎꯔꯦ ꯑꯗꯣ ꯉꯁꯤ ꯅꯪ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯒꯦ ꯉꯁꯤꯗꯤ ꯑꯣꯛꯇꯨꯝꯁꯦ ꯁꯥꯡꯉꯦ ꯑꯗꯣ ꯐꯖꯅ ꯌꯩꯔꯒꯦ ꯉꯁꯤꯗꯤ ꯀꯃꯦꯟꯇ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯝꯇꯪꯒ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯆꯥꯖꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯔꯕ ꯏꯆꯥ ꯉꯁꯤ ꯆꯦꯂꯦꯟꯖꯇꯤ ꯇꯧ ꯄꯅꯤꯁꯃꯦꯟꯁꯨ ꯂꯩꯀꯣ ꯌꯥꯔꯦꯀꯣ ꯁꯦꯞꯁꯤ ꯁꯨꯝ ꯌꯥꯎꯔꯤꯕꯅꯤ ꯇꯧꯔꯤ ꯁꯦꯞꯁꯟꯅꯔꯦ ꯑꯗꯨꯝ ꯑꯩ ꯈꯦꯁ ꯐꯤꯁ ꯂꯥꯎꯏ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯁꯤ ꯊꯝꯃꯒꯦ ꯑꯣꯀꯦ ꯈꯔ ꯊꯛꯁꯤ ꯆꯤꯌꯔꯁꯇ ꯋꯥꯎ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯥꯔ ꯌꯨ ꯔꯦꯗꯤ ꯁꯣ 3 2 1 ꯏꯁꯇꯥꯔꯠ ꯍꯥꯏꯔꯒ ꯇꯞꯇ ꯌꯥꯔꯣꯏꯅꯤ ꯁꯤꯗꯤ ꯃꯐꯝꯁꯦ ꯅꯥꯇꯩ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯤ ꯑꯁ ꯂꯣꯏ ꯍꯩꯗꯣꯛꯅꯕ ꯇꯥꯔꯦꯍꯦ ꯕꯥꯞꯄꯔꯦ ꯍꯥꯎꯕꯁꯤ ꯃꯩ ꯇꯥꯔꯦ ꯍꯤꯡꯆꯥ ꯂꯩꯇꯕ ꯐꯖꯅ ꯆꯥꯒꯦ ꯆꯦꯂꯦꯟꯖꯅꯤꯅ 이노키 왜 시리 캡순디 얌 레몬 어디야 이거 꼬떼이 떼이베니네 나는
ꯀꯦꯞꯁꯨꯟꯗꯤ ꯂꯦꯝꯃꯜꯂꯗꯤ Cái này ra bà. ꯎꯝ Đi lên mẹ. ꯁꯨꯃꯥꯏꯅ ꯑꯦ Cái film nó ra kìa nóng nè. ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ Ồ. ꯁꯤꯡꯅ ꯇꯧꯔ ꯆꯠꯆꯔꯦ ꯁꯤꯗ Ok. ꯏꯟꯇꯔꯇꯦꯟꯃꯦꯟꯗ Ok. Đi đi à. I'm done. ꯅꯪ ꯗꯟ ꯇꯧꯔꯕ Yeah. ꯏꯪꯂꯤꯁꯇ ꯅꯩꯁꯜꯂꯛꯏꯅꯦ ꯂꯦꯊꯨꯁꯨ ꯆꯥꯊꯠꯂꯨꯗꯅ Vậy tôi sẽ quay cân sao luôn. Cô là gì vô sẽ lại là. Chỉ học rất là gì hay chết lại. ꯐꯔꯦ ꯐꯔꯦ Thôi. Chế lên xin cô dạ. Một bằng tiền. ꯆꯦꯂꯦꯟꯖꯁꯤ ꯆꯥ ꯉꯝꯃꯣꯏ ꯑꯩꯅ ꯀꯗꯔ ꯑꯃ ꯍꯥꯏꯔꯨꯕ ꯃꯥꯅ ꯑꯣꯏꯅ ꯀꯗꯔ ꯇꯧꯁꯤꯜꯂꯛꯑꯦ Cái này đi tao cái nồi ngon này đi. ꯑꯩꯅ ꯀꯦꯞꯁꯨꯜ ꯆꯥꯅꯗꯕꯤ ꯍꯥꯏꯔ ꯃꯥꯅ ꯑꯣꯏꯅ ꯆꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯝꯇ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯄꯅꯤꯁꯃꯦꯟ ꯂꯩꯒꯗ꯭ꯔꯥ Yes. ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯀꯦꯞꯁꯨꯜ ꯆꯥꯗ꯭ꯔꯤꯁꯦ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯛꯅꯩꯌꯦꯅ ꯇꯧꯕꯅꯤꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯇꯧꯁꯦꯅ ꯁꯤꯅ ꯑꯣꯏꯅ ꯇꯞꯅ ꯑꯃꯨꯛ ꯊꯣꯡꯇꯣꯛ ꯆꯥꯔꯁꯨ ꯆꯥꯔꯦ Okay, right spoon. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯄꯅꯤꯁꯃꯦꯟꯗ ꯂꯥꯛꯑꯦ ꯄꯅꯤꯁꯃꯦꯟꯗ ꯏꯆꯥ ꯅꯨꯄꯥꯅ ꯍꯥꯏꯁꯦ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯧꯍꯜꯂꯒꯦ ꯁꯝꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯅ ꯂꯦꯛꯊꯣꯛꯑꯒ ꯇꯤꯝꯐꯥꯅ ꯅꯥꯟꯕ ꯊꯥꯎꯔꯦꯛ ꯊꯧꯖꯨꯝ ꯀꯥꯔꯒꯅꯤ ꯂꯥꯛꯑꯦ ꯆꯥꯁꯟ ꯂꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯅꯤꯁꯃꯦꯟꯗꯤ ꯆꯥꯅ ꯄꯤꯗꯣꯏ ꯄꯅꯤꯁꯃꯦꯟꯁꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ Nunggu cáp. ꯅꯣꯏ ꯄꯜꯂꯛꯀꯅꯨ ꯀꯤꯖꯩ Acting đó. ꯀꯨꯏꯔꯦ ꯑꯦꯛꯇꯤꯡ ꯇꯧꯗꯕ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯄꯅꯤꯁꯃꯦꯟꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏ ꯄꯣꯠꯁꯦ Acting mới đi này ông tao rồi. ꯍꯥꯏꯔꯣ Mà đâu rồi? ꯌꯥꯝ ꯍꯥꯝ ꯑꯣꯏꯍꯜꯂꯒꯨꯝꯁꯦꯕ ꯃꯤꯉꯣꯟꯗ ꯁꯣꯛꯑꯄꯟ ꯑꯣꯏꯍꯜꯂꯒꯨꯝꯁꯦꯕ Ôi ai sẽ. Isaido. Isaije. Anh là piên gì bộ khá sắc ta này gì. ꯀꯔꯤꯅꯣ ꯍꯥꯏ ꯏꯁꯩ ꯑꯃ ꯁꯛꯄꯅ ꯐꯩ ꯑꯃꯒꯨꯝꯕ ꯍꯥꯏꯕꯨꯗꯤ ꯐꯩ ꯄꯦꯟꯗ꯭ꯔꯤꯐꯥꯎꯗꯤ ꯇꯝꯕꯂꯦꯍꯦ Piên gì bộ hay fazana nana amtang saglakanda nupa khonjen pi khonjen sumaina ai hairakeba ꯑꯁ aham ai ꯃꯥꯏ pa ꯏꯀꯥꯏ ꯀꯩꯅꯣ ꯇꯧꯍꯟꯗꯣꯔꯦꯅꯦ ꯍꯦꯟꯗꯣꯔꯦꯅꯦ ꯑꯩꯒꯤ ꯇꯦꯂꯦꯟꯗꯤ ꯂꯣꯏ ꯐꯨꯗꯣꯛꯍꯟꯗꯣꯔꯦꯅꯦ ꯃꯥꯅ telen dong asidi ꯀꯣꯏꯂꯥꯡꯒꯤ ꯇꯦꯂꯦꯟꯗꯤ ꯂꯣꯏ ꯄꯥꯏꯊꯣꯛꯂꯛꯀꯗꯣꯔꯦ Kailan to? ꯃꯌꯥꯝꯒꯤ ꯀꯃꯦꯟꯇ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯁꯝ ꯑꯝꯇ ꯀꯛꯄꯤꯔꯛꯑꯣ ꯈꯣꯏ ꯑꯃ ꯀꯛꯄꯤꯔꯛꯑꯣ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯛꯇꯧꯔꯤꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯀꯩ ꯏꯁꯩ ꯇꯧꯑꯣ ꯏꯆꯥꯅ ꯍꯥꯏꯁꯦ Madang punishment da koi kakpadi soidrame ꯑꯁ handakedi ka aroge ꯑꯣꯀꯦ isaije ꯑꯥ fazana nana ꯎꯝ leidana adumai saktribo sandoineba ꯎꯝ ado aina hamda sa taningi je nubi khonjel de ko habet nana sakpa ngam taragadi yare ado ngam da taragadi makha tarakane ꯐꯔꯦ ꯐꯔꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯁꯛꯇꯣꯏꯅꯤꯀꯣ ꯀꯩꯝꯇ ꯌꯥꯎꯗꯕꯤꯗ ꯅꯠꯇ꯭ꯔꯥ kemte yawdebidane dum saktois ꯅꯨꯄꯤ ꯈꯣꯟꯖꯦꯜꯗꯤ ꯍꯩꯖꯩꯇꯦꯍꯦ ꯑꯗꯨꯕꯨ ꯑꯣꯀꯦ ꯂꯦꯠꯁ ꯇ꯭ꯔꯥꯏ okay ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯍꯜꯂꯒꯨꯝꯁꯤ microphone do ꯊꯦꯡꯖꯜꯂꯛꯑꯦ ꯍꯜꯂꯥꯎ ꯍꯜꯂꯥꯎ ꯉꯥꯏꯈꯣ ꯈꯨꯠꯇ ꯄꯥꯏꯔꯒꯦ ꯑꯗꯨꯗꯤ sida thengdebi se thengani sok sok law ꯁꯣꯛ ꯁꯣꯛ ꯂꯥꯎꯔꯛꯀꯗ꯭ꯔꯥ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯄꯥꯂꯩ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯆꯧ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯏꯁꯩꯅꯦ ꯅꯨꯄꯤꯅ ꯁꯛꯄ ꯃꯇꯥꯡꯅꯦ 누미나 말하면 한 명만 공원 말 ꯍꯩꯖꯩꯇꯕ ꯑꯩꯉꯣꯟꯗꯕꯨ 맞아 맞아 ꯐꯔꯦ ꯐꯔꯦ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯒꯤ ꯄꯣꯂꯣꯏꯗꯤ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝꯅꯤ ꯂꯩꯁꯥ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯥꯛꯇꯒꯤ 한 명 짝 나오마 ꯌꯥꯗ꯭ꯔꯗꯤ ꯃꯤꯡ ꯈꯣꯡꯕꯗꯣ 야 이제 난 나사기 텔렌도 엄청 풍도 말이야 미 ꯑꯩꯗꯤ ꯍꯩꯁꯨ 사대비 ꯑꯩ ꯏꯁꯥ ꯈꯣꯟꯖꯦꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯏꯁꯥ ꯈꯣꯟꯖꯦꯜꯗ ꯑꯗꯨꯗꯤ ꯏꯁꯥꯒ ꯆꯥꯟꯅꯕ ꯑꯃ ꯁꯛꯂꯒꯦꯀꯣ ꯑꯗꯨꯗꯤ ꯌꯥꯔꯦꯕ ꯐꯠ ꯂꯥꯎꯅ ꯊꯣꯛꯂꯛꯄ ꯑꯃ ꯆꯤꯡ 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 ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯈꯪꯖꯗꯕ ꯑꯩꯅꯤ ꯇꯦꯡ 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 ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯈꯪꯖꯗꯕ
ꯑꯩꯅꯤ ꯀꯅꯥꯗ ꯑꯁꯥ ꯊꯝꯖꯗꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯈꯪꯖꯗ ꯍꯩꯇꯦ ꯀꯥꯎꯔꯦ ꯑꯁ ꯏꯁꯩ ꯑꯃꯒ ꯁꯛꯇ ꯌꯥꯔꯣꯏꯗ ꯑꯃ ꯑꯅꯤꯇꯪ ꯁꯥꯡꯕ ꯑꯃ ꯁꯥꯃꯨ ꯈꯤꯇꯪ ꯄꯣꯁ ꯇꯥꯅ ꯑꯃ ꯃꯈꯥꯏ ꯑꯅꯤꯃꯨꯛ ꯁꯥꯡꯕ ꯑꯃ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯔ ꯔꯟꯕꯤ ꯊꯧꯅꯥ ꯏꯁꯩ ꯑꯃ ꯑꯣꯏꯅ ꯁꯛꯆꯜꯂꯛꯑꯒꯦ ꯑꯗꯨꯗꯤ ꯅꯅꯤꯡꯇꯝꯂꯅꯤ ꯈꯟꯗꯨꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯤ ꯀꯔꯤꯒꯤ ꯃꯪꯂꯥꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯂꯔꯤ ꯀꯔꯤꯒꯤ ꯃꯪꯂꯥꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯂꯔꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯪꯇꯒꯤ ꯅꯨꯡꯁꯤ ꯃꯩ ꯆꯥꯛꯅꯤ ꯃꯪꯂꯥꯟꯗꯒꯤ ꯅꯪꯅ ꯇꯥꯝꯅ ꯆꯠꯈ꯭ꯔꯣ ꯅꯪꯇꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯃꯣꯏꯅ ꯐꯪꯍꯧꯕ ꯆꯩꯅꯥꯅꯤ ꯈꯜꯂꯒꯦ ꯐꯪꯍꯧꯕ ꯆꯩꯅꯥꯅꯤ ꯈꯜꯂꯒꯦ ꯅꯅꯤꯡꯇꯝꯂꯅꯤ ꯈꯟꯗꯨꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯤ ꯌꯥꯔꯕ ꯐꯖꯔꯕ ꯈꯔ ꯅꯩꯔꯦ ꯁꯣꯏꯗꯦ 이씨 호레는 목에 다들 ꯐꯖꯔꯦ ꯐꯖꯔꯦ ሸጋር ታደረ አድዲ አዚ ፓኒ ሳይሮ ሰርጂ አርባ ꯂꯣꯏꯁꯤꯜꯂꯁꯤ አዚ ታዲ መያም ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔꯁꯤꯒꯤꯗꯃꯛꯇ 이씨 까해 마도 아도 ꯃꯌꯥꯝ 까갈래 아도 그래 또래 ꯐꯥꯒꯤ ꯇꯧꯅꯦ ꯑꯁ ꯑꯁꯣꯝ ꯊꯣꯡ ꯊꯤꯜꯂꯦ 오케이 ꯀꯥ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯌꯧꯅꯅꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯂꯥꯏꯛ ꯇꯧꯔꯒꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯈꯤꯇꯪꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯂꯥꯏꯛ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯁꯦ ꯑꯃꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯃ ꯇꯧꯕ ꯑꯃꯒꯤ ꯑꯃꯈꯛ ꯑꯗꯨꯒꯨꯝꯕꯒꯤ ꯁꯣꯔ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯌꯥꯝ ꯀꯨꯏꯅ ꯅꯝꯃꯨꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯣꯅꯦꯁꯂꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯅ ꯁꯤꯗ ꯈꯤꯇꯪ ꯄꯩꯁꯥ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯄꯩꯁꯥ ꯐꯪꯉꯤꯁꯦ ꯃꯌꯥꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯐꯪꯉꯨꯕꯗꯤ ꯅꯠꯇꯦ ꯈꯔ ꯈꯖꯤꯛ ꯂꯥꯛꯄꯗꯣ ꯑꯩ ꯏꯁꯥꯒꯤꯗꯨꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯑꯩ ꯄꯩꯁꯥ ꯃꯇꯦꯡ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒꯤꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯖꯅꯕ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯕꯅꯤ ꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯑꯃ ꯇꯧꯗꯅ ꯑꯃ ꯑꯗꯨꯒꯨꯝꯕꯒꯤ ꯅꯠꯇꯦ ꯖꯁ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯆꯦꯂꯦꯟꯖꯀꯤ ꯚꯤꯗꯤꯑꯣ ꯅꯝꯃꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯐꯖꯅ ꯅꯝꯃꯒ ꯊꯥꯒꯠ ꯇꯥꯔꯒꯁꯨ ꯑꯗꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨꯁ ꯆꯠꯇꯦꯕ ꯃꯌꯥꯝꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯥꯛꯇꯦꯕ ꯑꯩꯒꯤ ꯀꯦꯇꯦꯒꯣꯔꯤ ꯖꯣꯅꯣꯔꯁꯦ ꯃꯥꯟꯅꯗꯕꯩꯔ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯃ ꯑꯩꯅ ꯀꯩꯅꯣꯝꯃ ꯊꯥꯒꯠꯂꯨꯔꯒꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯨꯕ ꯃꯇꯝꯗꯁꯨ ꯑꯗꯣ ꯖꯁ ꯁꯤ ꯑꯩꯒꯤ ꯍꯥꯟꯅ ꯍꯧꯔꯛꯄꯗꯒꯤ ꯇꯧꯔꯛꯄ ꯁꯤ ꯆꯦꯂꯦꯟꯖ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯅꯝꯖꯕꯅꯤ ꯃꯌꯥꯝꯗ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯁꯤꯁꯦ ꯄꯤꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯏꯆꯥ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ! ꯌꯥꯏꯐꯔꯦ